अहानबदा मरुइबा पाउ Ponzi scheme के victim सिंगना मरा लेरबा financial institution सिंगबो चिराग पिनबा government तकशिलगनी MU के assistant professor के post लौबदा अरानबा क्या चथरब्रा हाइबगी चिंगनबा चाउन लेरे हाइना Socialist Student Union of Manipur ना फोंगदरकली इमा कोल न सिंधुना निपालक शुभ नहा सिंगे सैरेंग थिबा चांगदमनबा पांगथोखरे सैलिन डिजिटेन की चेयरमैन ना मणिपुर की मतांगदा वाफम कया पाउदमखरे Wildlife Institute of India Dehradun Manipur Forest Department Sinduna ngase environmental awareness cum cleanliness drive ama pangthokre amade mayai kaba nisagi mayokta mifam amadi poster campaign chathakre Kurumjari Mami TV na sandok chaba Manipuri pau mityeng tabiri bapumna magpo elangbam dilparani chanuna taram okchari hauzik pau sandok na pizari tongan ba fraud financial institution singna namthak tawduna sel matpi khraba victim singna mara leiraba financial institution singe mathakta logi oiba thabak lokhatpinaba mari leinaba authority da taksinkhre hiram asiga mari leinana ngase Manipur Press Club की कब्रू होल द पांगथोखिबा पाउ की मिफम अमदा पोंजी स्कीम असिगी विक्टिम ओइहौरबा एम निरुबला देवी ना हाइके ममांग चही की नवंबर थादा फ्रॉड फाइनेंशियल इंस्टीट्यूशन सिंगना सोखहल्लबा इन्वेस्टर सिंगना पुनसिंदुना ऑल मणिपुर पोंजी विक्टिम्स ग्रुप सेमके एसोसिएशन असिना कुपना थिगलबा मतुंगदा मणिपुर दा चौराकना फ्रॉड इन फाइनेंशियल इंस्टीट्यूशन निफू हेना मसक खंगदोकले स्कीम असिदा victim oihoraba investor singna makha tabakari thabak tawshige haina khanna nainanaba mifam ama lakliba September gi tang anida palace compound leiba iboyai ma sumang lila sanglenda pangthoklagani mifam asida kanada kari hairaga amade kanada wakattuna investor singna mangkiba sel amuk hana fangbangam gadage haina khanna nainagani mifam asida victim khudimakna isa gi sel thamlubagi proof oiba yaba document sing pubiraktuna saruk yabiu haike masa khangdoktuna government of Manipur akoi Manipur gi government sida akoi gi hariba akoi financial institution sida akoi pikhatnanaba list of report ama pikhatnanaba koina hariba potse sinjabani aduga report asigi matung ina akoina government na kari makha tana thabak akoi gi Ponzi scheme sing sigi damakta akoi gi praja sing gi damakta paisa mang khim mang sigi damakta kari lokhat pirakadage haibadugi step makha tana lakadabado adugi damakta koina pikhatjabani hauji phawda chawrakna 35 mu khang ngame list loi koi sida leizare aduga atopa akoi gi list akoina khangdaba ngasi phawda haibadi matau karam tawdana financial institution mayam sing se manghan paisa mang khro mayam sing se ase kamai tawdana kanada karida haizaraga kanada complain tawgani karida kamaina tawgani haiba khangdaba investor mayam ama yumda koi tawham khangdana leiba mayam ama su leiri adugi damakta ikoina akoigi lakiba tang ani thamapan 2025 ki ayuk pung 10 makhai taba matamda iboyai ma sumang lila sanglenda aikoina all Manipur Ponzi victim group na sinja langjaduna aikoi permit yauraga disigi permit yauraga aikoina meeting ama taunana ba haidana aikoina sinja langjari basida aikoigi investor khudingmakna isagi paisa mayamda aikoigi smain tawdana Ponzi hai Manipur University की recruitment notification की मखादा हौखिबा मेगी तांग कुनगा हुमदोय इंग सोक्लिशिंग अनिगा कुनगा मंगादा थोखिबा advertisement number 3/2025 ता Department of Teacher Education की assistant professor post तरागा मंगा लौनबा असिगे incensant qualification असिदा NCTE regulation 2014 amendment 2017 अमदी UGC regulation 2018 तौगनी हारिबा असिगी मतुंग इन्ना posting assistant professor perspective in education or foundation courses
Assistant Professor Curriculum and Pedagogic Courses asida Gazette of India ki makhada fongba NCTE ki regulation da amata yaudaba amadi University ki documents sing da leitaba allied subjects sing ase hapchin bada natana kauriba Assistant Professor taraga manga post ase karamba course tak nabano haiba marik chumna pen marik chumna pandaba amadi NCTE regulation 2014 gi matung inna appendix 1 dagi na taraga manga fawba course makhan makhalgi NCTE gi makada hangdaba list piri loidana hangdaba course sing adugi rules and regulations sing na chingwa amadi students teacher ration fawba piri appendix marina bachelor of education program leading to bachelor of education degree gi oigadaba rules and regulation piri amadi appendix 5 tana master of education program leading to master to education gi oza lobagi amadi qualification rules and regulation na chingba piri Gazette of India gi NCTE norms sing asibo thugairaga tawningba moongda tawba recruitment asida niyomgi wangmada allied subject hapchinduna Head of Department of Teacher Education amadi Schools of Education gi din supuriba Professor Premlata Maisnam amadi Manipur University ki Authority Vice Chancellor Professor N Lokendro Singhana niyom gi wangmuda thabak lawbagi thaushil tawduna leire haina Socialist Student Union of Manipur na fongdorakle cherol asina hai niyom la na namdana thabak lawnaba hotnaraga corruption asisu wangna tawrabra amadi makhoi singi makhutta thamba candidate oina haibadi makhoi gi miyoi sing khaktada senja thumja tawraga thabak sing asi hapnaba tawrabra haina chingnaba chauna leire haina hairi Nipalak Shuba Naha Singi Saireng Thiba Changdamnaba Iramdam Miyamgi Apunba Khorzai Lop Ima Kol na Sinduna Ngasi Major Khulda Leiba Manipur Press Club ta pangthokre Thoramaduda Athoiba Mithunglen Oina Sahitya Academy Award Day Rajkumar Bubon Sana amadi Ima Kol gi President Sangol Sembilasini na saruk yake Thoramga mari lainana Rajkumar Bubon Sana na fongdokkibada Ima Kol na pangthokliba Saireng Thiba Changdamnaba asina Haurakliba naha sing amadi mahairoi singda masana saireng iningba pokhanbagi inot ama pibada natana imalonbo yokhatpada achowa thodang ama lauri mamangai matamda recitation competition asi tongan ba school singda pangthoknaramba ado ngasidi chang yamna hantharakpagi mami chawna tari mase aikhoigi oinadi chawna mangjaba amani imalonbu chawkhathanba amadi yokhatnaba hotnasi hairabadi School, college, singda, saireng changdamnaba asi toina pangthokpa mathau tai haina fongdoke ngasigi saireng changdamnaba asida chahi taraga manga dagi kuntra faubda leiba miyoi kuntra ga mapanna competition asida saruk yakhibaga loinina makok mathang taraklaba singda selgi mana amasung certificate khusinnakhibaga loinina miyoi manga da consolation prize su khusinnakhi Thauja imao Saita bagi loinai kali simpeli miluri pirang itu pilih berkenali tikhan malam se juga pirang kon dan tempe tak ada berang ke atau besar kali yang baru pungkang namanya haji ni sigi thawam saja ayuman sampai terlalu pada punya ni kesuatu aham masalah seni imam Ani surda isana ibu selengi mu hiraga mayamda tampita wama pone ni surda isana selengi ibu hari matam saja ibu hari se mi kudimo kisu ibu yati pangjaba thawaya wasi kata ira kado ira adana semaya sigi koromsi tongdori hari matam saja sumphora tana ira dormise masih ampanga pungyama mahayu tare Marandi mi sida leire ini ba sa sing isang sing sida ibagi kayu khara yaw na moida baji simhopi Salin Digital na Manipur gi communal conflict chahi ani helaklaba fawba waroishin puraktana leiba asiga mari leinana Kolkata da khongjang haina mingtholduna numit humni chupna tha asigi tang kun ga banga digi kun ga taret fawba sangsilakpa Khongjangi humni suba aroiba numita jalsa kurtina sinduna nati binodini sarga halaya
Kolkata da pangthokhiba cultural fair da Selin Digital gi chairman Dr. Fanjawom Lanajit Singh na 3rd May 2023 dagi haurakhiba communal conflict asigi matangda Bharat ki tongan state sing dagi laktuna saruk yakhiba delegate singi mafamda Manipur gi matangda wafong kaya paudamduna miyam gi pukning sing sinkhre Hauzik maksu masa yumda hanjinba yadana relief camp singda awaba chaina khangduna leiribani asuk kuiraklaba matamasi Manipur gi national highway singda mahausagum chathok chasin tawba yadana leiribani communal conflict asina piriba awaba chaina kya gi matangda pukhattuna paudamke cultural fair aduda saruk yakhiba artist amadi delegate singaso Lanajit ki wafam sing taraba tungda makhoi gi state government singdasu waroshin purakpada mating pangnaba taknagani hainaso fongdoknake Wildlife Institute of India Dehradun Manipur Forest Department Sinduna ngase environmental awareness cum cleanliness drive ama Kumbi Sandong Upper Primary School Kumbi da pangtokre awareness cum cleanliness drive asiga mari lainana sangai protection team yauna Kumbi Sandong Upper Primary School Kumbi ki headmaster su oiba National Teacher Award Day KH Indra Kumar na haikibada Plastic ki polam sing sizinariba singna mafam sana loishindana thamba plastic ki polam kaya turel da thadaba mai thabada natana lambi lamjau da hundorakle dustbin ki collection lakpada pi bagi hainabi watuna lairiba asi aikhoi khudimmakna bab taminaba am mathau tai plastic ki polam sing ase dustbin sizinaduna mafam chana dumping site amada puthok kinaba wakhalon aikhoi gi miyam da irei leinade aduna masi leinabagi khongchet khongthang ama oina school gi mahairoi singna Sunday campaign ase miyam pumna makna khanthamina si haiba idea asida yumpham oibani KH Indra Kumar na haikibada plastic hundok pirakanu plastic mai thabiganu plastic ki polam singna leimaida tin khiba matamda chahi sa kaya tumba ngamde khudingmak sing ase khantha haudragade semdok haudragade tungi generation singda khunai ase saktam ama honglakpa yai Hauziksu akoibagi fibamda kaitharakliba mayam ase lanthengnaribane masi aikoi asum yenglaga natraga upai leiroi khallaga leiba kanba ngamlaroi haiba matam natre trial taushi hotnaminase changsinminase khanthaminase semdokminase haiba wafam sing fongdoke lamjau da undol ali natra plastic ka kinata to ba amok bol imungi podam mayam mama dustbin collection la ko matam da hoina pi bagi haine bisia dum khara wa na leba adu masi ai khoi khudi mona masi ki event ko henna ba bonna ba loina na hoina sangli ba campaign ase su mayam da event ko se haje bani ana singa sena amul baza singa ko plastic mai tha berakanu apoi di maroi ba campaign di plastic mai tha berakanu plastic da to berakanu plastic na lemai Protection and Preservation Committee Manipur Peace PCM gi makhada lamyan be Irabot ningsing thoram Observation Committee na chahi khudingi thabum ama chupna chatharakpa lamyan be Irabot ki wakhalon nainabagi thoram adu chatliba chahi asigi oina September thabum asima chupna Manipur gi kachin koya chin bathungna chatharagani hogdokpagi numit asi PPCM gi wahing laikai da leiba office da Irabot ki wakhalon nainaduna amade lamyan bagi photo da leishu katuna hogdokjagani September gi tang kunga mathoi lamyan be Irabot na Manipur gi saktam kaidina bo hotnabada mirot takhiba numit September gi tang kunga taruk lamyan bana leikidaba numit September gi tang kuntra lamyan bagi mapok numit asina state 11 gi thakta khana nainaba amade cultural ga mari leinaba thoram kaya pangthoklagani Atay numit singdana school, college, educational institution kaya da koina chatuna mahairoi singda tongan ba hiram singda akhang ahay kaya na takpi tambigani asigumba Manipuri gi puwari da mutnai na lehorgada ba khana nainaba amade culture ga mari leinaba thoram kaya tawbada leipak miyam na mating pangbiu haina lamyan ba Irabot ningsing thoram observation committee gi convener na thadorakpa cherol amana fongdorkle Changangai apun balup changangai na sinduna ngasi August ki tang kuntra ga mathoi ingsok